Ukrul district ki Sina Kaithelgi khul sida aikoigi hanjin hanjin ozana suma mangda panbikiba aikoigi hanjin hek attack kumba chathabiba aduna maram oiduna aikoigi khul asigi khunja singi mipaina ba yaunaba saphadra bagi pibamda sum leiba sisina maram oiraga aikoigi village authority gi side gi aikoigi CM da aikoigi IRB thambiyo amasung police station gi manpower sing hengat hanbiyo haiba wafam mus leiri busa swai matang sida ojagi oiba haibining ba asigumba kanosi gi matang sida haidi makoida thengnariba khunja sing sida leiriba fibam sigi matang sida kai haibining osa tajida yam sumu wafam ni hojik akhoi sina kaithai makoina haibada akoina mate sana kaithel na haiba hairiba asigi mafam da leiriba akhoi gi tangkhul khunja jing se makoisi yamna awaba mi paininga oba adum fibam da leiribani akhoi khangi aduna kanoda makhoi kuire ngasagi kano sing ngasagi terrorist group singdana singdagi singmai ke lummaga nomai kapthar masi makhina nisa sa silaga makhoi nungai ra tanja ngaukhal tanja mission ki sini nani ki rakta tanja adum tanja ta tawribara natragna nga lerga amu potharaga hojigi are amu kapaji na amu tawribara natraga asmaina moi nang hak laitana go pipa some attack taw na leibaduna maram oiraga sana kaithelgi khunja mayam se makhoi si nomata kano ta leitana hingmasi ngamdrabane adana makhoi gi nomagi daily life makhoi tawjagada thaba ikhang punma ko makhoi si loina mak lepai phimda leirabani adigi angang sing school da sakada khogada makhoi akaimda satlan satpa ngamdrabani adana nomi maru karom dagi pair ka dawno habdu khai ngamdamni na aduna simui phim mayam sil leibasina maram oira harga sangarang si akoi sana kaithelgi khunja mayam duki lusing basing haitara makhoi mihut haitare adum mihut kambu amana honorable chief minister na unadana mangonda makhoi keno ta hairiba sana kaithel sida IRB post ma thambiu habse masi yam satina sumba wafam amani tangai phat pot keno amani demand amani haitare yamna reasonable oba logical oba pot amani aduna masidisa atopa security force central ge haitare ne asam rifles ogera kari kara CRPM ogera amama ogera makhoi sti adum thajaba je hoji se yam tina walak leba yamna thajaba je leitare central security force sing sida aduna masi akhoi sana kaithel khakta ki sunate any tang kamjong ki nahan ki wangli namli amsung choro khuldo adu de sune ba hoji se adu de chu among hairi akhoi state force thambiyo na hairi ba state force hoji IRB post ma thambiyo na hoji hairi ba hoji adu ki mafun da police post ne na amal lei na haire ko mafun da salu khol ko mayam da akhoi ko mi salure adi indigenous people adu da mayam lo salure na pawmi mayam se salure na makhoi no urak pada adu hairi ba ngasai gi police post do adu dei du da supna gi habildar ama khakna command tawre haraga constable ani ne adu BDF ani ne moi khak lei adu hairi sing se makhoi manga khakta ni ko moi manga khakta da makhoi nomai su paidre wireless set su leitare adu kari no adu di kari ata tu wahan to tholi brasini da police post ma to wireless leitraba adu nomai su leitraba adu di hairi adu gi sima police person manga khak na mi gi border area da leiba mi gi international boundary manak to da leiba khun sing du ngak sen na ne tham kari to du sini da adu ma khona kam na anytime anywhere adum strike tok aduni karama adune ba aduna hoji tawre na na tor pum ta ma khoi kari taw ngami kaim taw ngam de na aduni da simagi podcast kai hojik yembiro akhoi loina mo honorable chief minister ki nakong yormani home minister ki nakong yormani mit na se adum ubiramani ak video karikram clip mayam se dekta social media da ogera news akhoi mayam se da ogera news channel sing da ogera aduna hairiba tangai phan to phom thok sing se akhoi wangli namli amsung choro khulda akhoi ki state force ki IRB ki post ma thambiro atu ngontan thambiro sana kaithel da thambiro aduga miyam ki mafum sing tu leiripa miyam ki pulsi se ne tana amtang de hinghan na bkhona bata kan lengaksina atu ba khongthang khara lokhapiona ai tmaina hai hajani thaga chayuja uzana